ngasi thokhiba thawdo wathok singdigi maru eba paw khara lakhotcharakana Manipur top channel gi maikhaidigi myam da share tawjarangi ahanbada ngarang thokhiba thawdok tugi matangdane myam ngarang nungthil chorakna pung ohum lom tabada irilbung police station gi manung chanba kyamgai mamang laikaida drug puduna lakpa police personnel ani adomgi clubna pharaba matungda irilbung police ta sinnarakre amasum sinnarakhiba police personnel ama IRB personnel ama thabaktagi suspend tawre haina ngasi Imphal East Police ki SP Jugesandra hawbijamna phongdorakre haina su pawgi likhuna mana makhatana phongdorakli amasum ngaki mamang thokiba order amana palli maduri Election Commission of India na ngasi megi ani inglisingen ga kun nga mathoida states amasum UT singi chief secretary singda wafam khara thamlali maduri pangthokliba board masing thibigi tharam asida karigumba mai pakpigi harauba amasum nungaiba pangthokpa singsi khudaktagi thingjinkre amasum yam karigumba pangthoklamba taragadi CSOs amasum atopa officer singna responsible pugadamne duga khudaktagi suspend tawgani haire duga criminal amasum disciplinary action singsu lokhatkani haina thadorakpa ECI gi warol amana su makhatana palli